ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯀ꯭ꯔꯣꯁ ꯂꯦꯟꯗꯤꯡ ꯑꯣꯟ ꯌꯨꯒꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯦꯞꯇꯅꯦꯟꯠ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯁꯦꯔꯤꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩꯅ ꯅꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯣꯡꯃꯩꯗꯨ ꯊꯝꯃꯨ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯂꯦꯞꯇꯅꯦꯟꯠ ꯆꯨꯆꯨꯜ ꯒꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨ ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯄꯤꯌꯣꯡꯌꯥꯡꯗꯒꯤ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯄꯤꯌꯣꯡꯌꯥꯡꯗ ꯂꯩꯕꯒꯤ ꯔꯦꯁꯤꯗꯦꯟꯠ ꯀꯥꯔꯗ ꯑꯃꯁꯨꯡ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯑꯦꯟꯇ꯭ꯔꯤꯒꯤ ꯄꯥꯁ ꯑꯗꯨ ꯑꯩꯉꯣꯟꯗ ꯎꯠꯇꯕ ꯌꯥꯔꯣꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯃꯝꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯔꯤ ꯑꯁꯤ ꯂꯦꯞꯇꯅꯦꯟꯠ ꯑꯗꯨꯅ ꯐꯥꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯖꯤꯝꯃꯧꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯦꯞꯇꯦꯟ ꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯌꯥꯅꯕ ꯁꯤꯟꯈꯤꯒꯅꯤ꯫ ꯃꯗ ꯁꯔꯖꯦꯟꯠ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯒꯦ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯝꯂꯤꯕꯁꯦ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯁꯦꯡꯕꯗ ꯉꯥꯡꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯗꯁꯥ ꯇꯥꯃꯤꯟꯅꯗꯣꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯦꯞꯇꯅꯦꯟꯠ ꯆꯨꯆꯨꯜ ꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯔꯦꯁꯤꯗꯦꯟꯠ ꯀꯥꯔꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯟꯇ꯭ꯔꯤ ꯄꯥꯁ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯔ, ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨ ꯂꯦꯞꯇꯅꯦꯟꯠ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯗꯤꯚꯤꯖꯟ 11ꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯤꯚꯤꯖꯟ 11 ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯀꯗꯕ ꯁ꯭ꯄꯥꯏ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯪꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯪꯂꯛꯄ ꯇꯥꯔꯒꯁꯨ ꯑꯣꯔꯗꯔ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯩꯔꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯂꯨꯏꯇꯅꯦꯟꯠ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯋꯣꯜꯁꯨꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯇꯤꯗꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯂꯒ ꯀꯔꯝꯕ ꯃꯤꯁꯟꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯍꯥꯛꯇꯤ ꯑꯦꯋꯥꯔꯗꯀ ꯄ꯭ꯔꯥꯏꯖꯀ ꯌꯥꯝꯅ ꯐꯪꯕ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ꯫ ꯗꯤꯚꯤꯖꯟ 11ꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯃꯣꯏ, ꯃꯔꯝꯗꯤ ꯐꯅ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯄ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯤꯕꯁꯤꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯀꯦꯞꯇꯦꯟ ꯔꯤ ꯑꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯁꯛ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯊꯥꯡ ꯊꯝꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯉꯨ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯑꯁꯦꯡꯕ ꯍꯥꯏꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗ ꯁꯔꯖꯦꯟꯠ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯇꯟꯖꯥꯅ ꯌꯥꯗ꯭ꯔꯗꯤ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯎꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯄꯨꯁꯤꯜꯂꯒ ꯆꯪꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯣꯜꯁꯨꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯉꯁꯤ ꯀꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯨꯃꯤꯟꯅꯗꯣꯔꯤꯕꯔꯣ? ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯁꯨ ꯂꯥꯞꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯕ ꯁꯥꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯔꯦꯡꯕꯥꯟ ꯑꯗꯨꯗ ꯊꯛ ꯂꯥꯎꯅ ꯉꯥꯊꯔꯝꯃꯤ, ꯑꯗꯨꯒ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟ ꯑꯃ ꯂꯧꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯦꯞꯇꯦꯟ ꯔꯤꯗ ꯉꯥꯎꯖꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯁꯦꯔꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯀꯂꯛꯄ ꯌꯥꯝꯅ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯂꯦꯞꯇꯅꯦꯟꯠ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ, ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯔꯤꯁꯨ ꯀꯦꯞꯇꯦꯟ ꯔꯤꯗ ꯁꯨꯝ ꯉꯥꯊꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯣꯏ ꯌꯥꯔꯦ, ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ, ꯗ꯭ꯔꯃꯥ ꯃꯈꯥ ꯇꯥꯅ ꯇꯧꯔꯅꯨ ꯌꯥꯔꯦ, ꯀꯅꯥꯝꯇ ꯎꯗ꯭ꯔꯦ ꯌꯥꯔꯦ, ꯅꯪꯅ ꯇꯧꯔꯤꯕ ꯊꯣꯛ ꯊꯥꯛ ꯑꯗꯣ ꯇꯧꯔꯅꯨ ꯌꯥꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯈꯪꯗꯦꯗ, ꯅꯪꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯅꯤ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯇꯔꯪ ꯑꯃ ꯆꯠꯂꯨꯔꯦ꯫ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯩꯁꯨ ꯇꯟꯖꯥꯗꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯗꯨꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯁꯨ ꯇꯟꯖꯥꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯄꯨꯊꯣꯔꯛꯂꯤꯕꯗꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯃꯤꯠ ꯂꯥꯎꯕ ꯅꯨꯄꯤꯗꯨꯗꯤ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯕꯅꯤ, ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯆꯥꯛꯄꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯦꯔꯤꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯐꯔꯦ, ꯃꯁꯤꯒꯤ ꯗꯤꯚꯤꯖꯟ 11 ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯪꯅꯗꯨꯅ ꯆꯪꯉꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯦꯞꯇꯦꯟ ꯔꯤ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ
Division 11ꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯃꯣꯏꯁꯤꯕꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯑꯣꯏꯔꯤꯕꯖꯥꯠꯂꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯟꯅ ꯃꯉꯣꯟꯗ ꯏꯁꯤꯡ ꯄꯤꯔꯗꯨꯅ ꯁꯦ ꯌꯥꯔꯦ ꯏꯁꯤꯡ ꯑꯁꯤ ꯊꯛꯑꯣ ꯑꯗꯨꯒꯅꯦ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯂꯩꯌꯨ꯫ ꯀꯦꯞꯇꯦꯟ ꯔꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯐꯝ ꯑꯁꯤꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯛ ꯍꯥꯎꯁ ꯏꯟꯁꯄꯦꯛꯁꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯨꯗ꯭ꯔꯦ ꯈꯪꯉꯨꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯗꯨ ꯁꯦꯔꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯁꯦ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯟꯁꯄꯦꯛꯁꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯉꯛ ꯉꯛꯑꯝꯃꯒꯅꯤ ꯑꯗꯨ ꯅꯪꯁꯨ ꯈꯪꯕꯁꯨ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒ ꯇꯟꯖꯥ ꯆꯥꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯗꯣ ꯃꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯁꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗꯅ꯫ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯟꯅ ꯃꯍꯥꯛꯀꯤ ꯀꯦꯌꯔ ꯂꯧꯕꯤꯔꯗꯨꯅ ꯍꯪꯂꯛꯂꯤꯕꯁꯤ ꯅꯪ ꯑꯁꯣꯛ ꯑꯄꯟꯒ ꯌꯥꯎꯕ꯭ꯔꯣ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯟꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯉꯛ ꯅꯣꯡꯃꯛꯈꯤ꯫ Division 11 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯣ ꯀꯩꯅꯣ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯕꯨ? ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ Division 11 ꯍꯥꯏꯔꯤꯕꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯖꯦꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯈꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯖꯦꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯦꯅꯦꯖ ꯇꯧꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯨ ꯂꯣꯏꯅ ꯃꯦꯅꯦꯖ ꯇꯧꯏ꯫ ꯃꯗꯨ ꯁꯦꯔꯤꯅ ꯀꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯕ ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯕꯨ ꯁ꯭ꯄꯥꯏꯔꯣ? ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜꯂꯤ ꯍꯥꯏꯕꯗꯤ ꯂꯣꯟꯅ ꯊꯨꯝ ꯊꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯁ꯭ꯄꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯤ ꯂꯥꯟꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯇꯟꯖꯥꯗꯨꯗ ꯀꯔꯤ ꯍꯥꯏꯗꯨꯅ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯑꯝꯇ ꯃꯥꯟꯅꯗꯦ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯤꯖꯦꯠ ꯆꯛꯆꯥ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯁꯨ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯅꯪ ꯃꯈꯥ ꯇꯥꯕ ꯀꯩ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ? ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯌꯦꯡ ꯆꯠꯀꯗꯧꯕ ꯂꯩꯔꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇꯅꯤ ꯃꯁꯤꯒꯤ ꯗ꯭ꯔꯃꯥ ꯑꯁꯤ ꯇꯧꯗꯣꯔꯤꯕꯁꯤ꯫ ꯃꯗꯨ ꯁꯦꯔꯤꯁꯨ ꯀꯞꯁꯟꯅꯔꯗꯨꯅ ꯃꯈꯣꯡ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯁ꯭ꯄꯥꯏ ꯑꯣꯏꯅꯤꯡꯗꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯟꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯌꯣꯡꯉꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯌꯣꯡꯉꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯔꯤꯁꯤꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯟꯒꯤ ꯆꯥꯅ ꯊꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯈꯔ ꯄꯨꯁꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯨ ꯄꯤꯌꯣꯡꯌꯦꯡꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯀꯦꯞꯇꯦꯟ ꯔꯤꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯔꯤꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯅ ꯄꯨꯝꯊꯟ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯨꯁꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁꯦꯔꯤꯕꯨ ꯌꯦꯡꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯁꯜꯂꯒ ꯆꯪꯕꯤꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯀꯦꯞꯇꯦꯟ ꯔꯤꯟꯅ ꯌꯥꯔꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯔꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯦꯔꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯣꯡꯒꯤꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯦꯔꯤꯅ ꯕꯕ ꯊꯣꯛꯂꯛꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯃꯥꯗ ꯍꯧꯔꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯟꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯏꯁꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯤ ꯌꯣꯡꯉꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯀꯦꯞꯇꯦꯟ ꯔꯤꯟꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯋꯣꯜꯁꯨꯛꯅ ꯍꯥꯏꯔꯛꯄꯗꯤ ꯈꯪꯒꯅꯤ ꯅꯪꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯔꯦ ꯅꯪꯒ ꯎꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯅꯪ ꯉꯁꯤ Division 11ꯗꯩꯅꯦ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯀꯔꯝꯕ ꯃꯤꯁꯟ ꯀꯗꯥꯏꯗ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯊꯝꯃꯣꯏꯗꯅ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯛꯏ꯫ Division 11ꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯗꯣꯝꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯤ ꯑꯗꯣꯝꯅꯕꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤꯗ ꯍꯥꯏꯗꯨꯅ ꯌꯣꯡꯉꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯃꯛꯏ꯫ ꯃꯗꯨꯗ ꯌꯣꯡꯉꯤꯁꯨ ꯇꯨꯃꯤꯟ ꯂꯩꯔꯗꯨꯅ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟ ꯂꯩꯖꯈꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯁꯦꯔꯤꯁꯨ ꯆꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯔꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯟ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯀꯦꯞꯇꯦꯟ ꯔꯤꯟꯒ ꯃꯍꯥꯛꯀꯕꯨ ꯅꯨꯡꯁꯤꯅꯔꯝꯒꯗ꯭ꯔꯅꯦ? ꯊꯥꯖꯗꯦꯗ ꯑꯁꯤꯒꯤ ꯅꯨꯄꯤꯅꯦꯅ ꯃꯁꯝꯅꯦꯅ ꯇꯧꯔꯤꯁꯤꯒ ꯄꯨꯔꯥ ꯁꯦꯟꯗ꯭ꯔꯥꯡ ꯃꯀꯣꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨꯒ ꯃꯁꯛꯅ ꯃꯔꯣꯝ ꯊꯤꯔꯤꯕ
Captain Rina Mangwanda no Shiramda woman did a market moto to the Hadunari, often but to some lakanda Serisul in the Taribani. Adugo Seriso Captain Rida Mamikani Yangame. Nupituna Captain Rigi Manata Changa Pomatamda, Captain Riso, Wakalian no with Malini. Makwini Sinusina with the word of Mandi, and guest on the word of Madame Mali. Solakanda no pissing a Durangana Sandari Basingado, Captain Ridi, Tingudia, the Rida Mahaso, came to Hajabading Kide, Adubo Solakanda. Seridi saw one Louis by the Wakre. Masakni na put him Malatana, Adugo. Matang the day, Mark and Mamma Toloporio, Mamma on the Wally Massina PC, Lamuidon Hydon had a key. Amazon Makosa Mapama Dagi, Kalapo Waikaratam Natura, Mapama Drich key. Madidi, Serium song Captain Ray, Pamina Dunachak Chaminarame, Aduga Serena had a livasi. Fai, Kasukai did a Nangi longer the PSC, spine have say Kasukai, Ado, Mahatana Karito Trino, Mother Gapirina, Kaributo Wanino. I know have the ID Mafum Sirichalani, Ado I check up Matung the Nang. Mafum was a lady missing a Sida Kari Hadna Hydriba. Quality Mammy Law on the Pido, Aduna quite chang to her tripsy. Nakwani Kamaikaki, Kamaito even Hydra tripany. Mother Captain Winda, Captain Hangway Minambo, Kaluno. Mother Serena Halibasna, so showed her Kane. Makwidine Masugumba, Migi Ponsita Kutisamba say Yana Pama Mingatani. I give person level was a Kalamtana came to Hangway Minambo Hydra, Captain Winade. Adubo Somaka Serena de so showed her Hankanion. Moy Mabla Pomatam the 91 Angum Dabni. Aduga, come to Hangway parsing in Maram Dagana. Makoini Yumas the Chang Pomatam the Makoy, Mayam the Hyper Matagum Changania. Aduga, Nandi Mapoma to the Gata Mugumda, 2 minutes left on the Libanine. Mother Captain Vinara Libasna, I guess a Gatanante, Mother Serena Muhara Libasna. After I call Mr. Ree, you, Mew and Ikarigo Makina Vataragadi, backdrop of Gibataragadi. Kanana Toribano, Karikatoribano have said, Adamo Hangone. Nana hiding a Sibukari no had a captain in Hangi. Madura Serena had a divasana. Kanaguma Misagamo, Tarakaso, Hector, Masiwa, Masri, Luina Kangoni. Other Parisa, Nang Jantana Bahagi. Aduka, Kanaguma Misagamana, Karigumba, Karikidamuta Kaina, even no Hydra, no one hung, Vataragadi. Aina Nango, who took Pyramid Hydra Hagadabni. Mother Captain Win had a lipasana. Falene, Masigi Matanga Sida, Karibu, a home of Pol Tribunal Nangi, Adu Hayedu Haribu Matamda, Adokarikumananga Madupam Taragadi. I adum the high Haibutarasu High Gene, Matili Serena Makata than ready. Kind of way, Madam must say, I know some conformatum my hero. I queen give Maraktel in Neriba Maria Sida Nanga Ega, Moong see Yam Kene, Nanga Pampam the Ega Pampam the Yamna Manati, Maramaduna Masina Kinder even I don't Hagadamni, Aduga. Nanga Ega Kinder of Matunda, Tataruga Mukti Nang, Nupim to Koibero. I with the kind of which I can't say, Kite Winnie Changmani, Adu with Mutani. Serigi Mato, Amazon Mahana had a little from Singado Tarabo Matamda Soma Kanda Captain V, so sang Hontoraki, Mato to the Serena had a livasana, Aduni, Adamana so sang now, Wawi Mongum Utkadamni. Matamatu Nang Shak Shing, Natin Sabayaroi, no Pafawayaroi. Adugi Mato to Upataragadi, me could demand no white and Hadus. Oh, no white did a Masino Passe. As in a piece of William Sakano, Musumana won't Kayan Gadabani. Serigi Mato to Urubamatamda Soma Kanda, Captain V. No Chavan at Nobody Kide. Mother Serena, Karino Yahikal Ituna. Forever 8 minutes Ragadunari, Mother Captain Visu, who had enough hardy. Mother Serena Makata Livasi. I never performed a sound like Tagani Hypo from a colorful Matamda. Nang di source and Nichamang Maroli. Pakapana Maniva. Mother di Captain Mafama Dudagi, Salagan Potaro, I do not talk at a woman Matuda. Mother Serena Mumang on a common had livasi. Nangsalagero. Ado yung mafama sila Kanampana ng buso usit piti. Ado, Karigumba Kanagumba Mamok, mafama sila sa Pataragadi Kamatok Triba. Pare nang asi mafama sila Liglo. Ado ka ay nangi bedroom na tumnagi ado nang na mafama sila tumuhadan haraki. Tabuta bu somla kanda seri di mafama ado tume ado ka Captain Witi masagi bedroom na tungani ado na ado magchangkre. Madurigi somla kanda seri su tumthagi tabo matamda mahag. Mafama ado tumthabi yaramdi. Maramadura mahana wasi lawn hayatuna. Captain with a call K. Congrenator say, I did my promise to Tumbabuya don't want it. Aduga Masigimo pass in a moro Macaliva. Pussy to Posiras Kumari Amagum Hilla Kevani. Aduga my promise to Tumliva Wong City. As Ediana Wahinedreda. Maramadura Masigida Mutana with Thagatchari. Mother Captain Venus order. I what you want on Yare, Coco Tumo. I saw Tumba Budi Pambaneva. Adubu Tumbuya the Vicinine was a reside on a Serena day. Mati de Mahaso, Matati and Caladon had a say. Young idea. Atiari Taratuna, North Korea, the Panduri Nitoise. Adugo no Maiso, Anirak Pangatomi. Adugo Nasi ID, engagement Papa Tonacre.
ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯇꯨꯝꯗꯣꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯝꯃꯗꯨꯅ ꯃꯩꯗꯨ ꯃꯨꯊꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯋꯤꯖꯔꯂꯦꯟꯗꯒ ꯆꯠꯂꯨꯔꯕ꯭ꯔꯥ ꯑꯩ ꯅꯉꯣꯟꯗ ꯈꯟꯅꯍꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯣ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩ ꯌꯦꯡꯂꯨꯔꯦ ꯃꯤ ꯑꯃꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯃꯤ ꯑꯗꯨꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯀꯦꯔꯦꯛꯇꯔ ꯃꯁꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯗꯥꯔꯛ ꯁꯕꯖꯦꯛꯇ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯖꯒꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯅꯪꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯄꯤꯌꯥꯅꯣ ꯁꯦꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯀꯣꯟꯁꯔꯠ ꯑꯃꯒꯤ ꯕ꯭ꯔꯣꯆꯔ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯁꯤ ꯅꯪꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯦꯗ ꯀꯔꯝꯕ ꯀꯣꯟꯁꯔꯠꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯕ ꯗ ꯁꯤꯇꯤ ꯑꯣꯐ ꯕꯥꯖꯜ ꯑꯦꯀꯥꯗꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯆꯠꯂꯗꯨꯅ ꯄꯤꯌꯥꯅꯣ ꯀꯣꯟꯁꯔꯠ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯄꯤꯌꯥꯅꯣ ꯈꯣꯡꯕꯗꯤ ꯍꯩ ꯑꯗꯨꯒ ꯌꯦꯡꯉꯣ ꯐꯣꯔ ꯏꯂꯤꯁ ꯈꯣꯡꯕ ꯃꯇꯝꯗ ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯛ ꯅꯣꯠ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯐꯔꯦꯅꯦ ꯅꯪꯁꯨ ꯄꯤꯌꯥꯅꯣ ꯈꯣꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯉꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯦꯔꯤꯁꯨ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯤꯌꯥꯅꯣ ꯈꯣꯡꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯄꯤꯌꯥꯅꯣ ꯈꯣꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯕꯨ ꯈꯟꯖꯔꯨꯕꯅꯣꯗ ꯃꯁꯤ ꯅꯨꯄꯥꯁꯤ ꯄꯤꯌꯥꯅꯣꯁꯤ ꯃꯥꯅꯕꯨ ꯈꯣꯡꯂꯤꯕ ꯖꯥꯠꯂꯥ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯤꯌꯣꯡꯌꯥꯡ ꯁꯍꯔꯗ ꯔꯁꯤꯌꯥꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯨꯡꯂꯛꯈꯤ ꯑꯗꯨꯒ ꯔꯁꯤꯌꯥꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯤꯑꯣꯗꯦꯟ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯁꯤꯅ ꯁꯤꯑꯣꯖꯤ ꯍꯤꯌꯦ ꯀꯧꯏ ꯑꯦꯌꯔꯄꯣꯔꯠꯇ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯨ ꯁꯤꯡ ꯖꯣꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯒꯨ ꯁꯨꯡ ꯖꯤꯌꯣꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯁꯤꯅ ꯀꯤꯝ ꯖꯣꯡ ꯍꯨꯟ ꯀꯧꯏ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯁꯨ ꯀꯣꯔꯤꯌꯥꯗ ꯊꯨꯡꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯨ ꯁꯤꯡꯖꯨꯁꯨ ꯗꯦꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯗꯦꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯃ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯒꯣ ꯃ꯭ꯌꯣꯡ ꯁꯣꯛꯁꯨ ꯃꯍꯥꯛꯄꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯒꯨ ꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯩ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯗꯨꯗ ꯃꯤꯁꯇꯔ ꯆꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯀꯩꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯅꯨꯄꯤꯒꯥꯅ ꯍꯥꯏꯔꯛꯂꯤꯁꯦ ꯈꯤꯇꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯒꯨ ꯁꯤꯡꯖꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯣ ꯔꯤꯚꯥꯏꯁ ꯑꯃ ꯇꯧꯁꯤ ꯑꯗꯨꯒꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯅꯪꯅ ꯌꯦꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯅꯪꯅ $10,000 ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯉꯣꯟꯗ $10,000 ꯄꯤꯒꯅꯤ ꯃꯗꯨꯒꯤ ꯗꯦꯟꯁꯨ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯦꯟ ꯅꯪꯗꯤ ꯔꯁꯤꯌꯥꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯝꯇ ꯆꯥꯊꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯌꯥꯡꯅ ꯃꯔꯝ ꯑꯃ ꯈꯪꯉꯤꯕ ꯅꯁꯛꯅ ꯃꯔꯝ ꯐꯖꯊꯣꯛꯑꯦ ꯃꯗꯨꯒꯤ ꯗꯦꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯝ ꯑꯩꯁꯨ ꯌꯥꯡ ꯈꯪꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯗꯦꯟꯒꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯦꯝ ꯅꯪꯗꯤ ꯅꯌꯥꯡ ꯈꯪꯅꯕ ꯍꯣꯠꯅꯗ꯭ꯔꯁꯨ ꯌꯥꯏꯗ ꯅꯌꯥꯡ ꯑꯗꯥꯝ ꯈꯪꯉꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯋꯤꯟꯁꯤꯜꯒꯤ ꯋꯥꯏꯄꯔꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯁꯤꯗ ꯋꯤꯟꯁꯤꯜ ꯋꯥꯏꯄꯔꯁꯤꯡ ꯍꯨꯔꯥꯟꯕꯒꯤ ꯆꯠꯅꯕꯤꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯅꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯋꯤꯟꯁꯤꯜꯒꯤ ꯋꯥꯏꯄꯔ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯦꯟꯒꯤ ꯃꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯔꯣ ꯌꯥꯔꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯖꯗꯕꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯗꯣꯁ ꯇꯧꯔꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯋꯤꯟꯁꯤꯜꯒꯤ ꯋꯥꯏꯄꯔ ꯑꯗꯨ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯍꯟꯈꯤ ꯃꯗꯨꯒꯤ ꯗꯦꯟꯅ ꯃꯍꯥꯛꯀꯤ ꯃꯥꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯥꯝ ꯅꯪ ꯒꯥꯔꯤꯗꯨꯗ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯦꯝꯃ ꯒꯥꯔꯤꯗꯣ ꯑꯩ ꯀꯅꯥꯅꯣꯝꯅ ꯋꯥꯏꯒꯦꯅ ꯄꯤꯈ꯭ꯔꯦꯅꯦ ꯃꯗꯨꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯃꯥꯝꯃ ꯅꯪ ꯒꯥꯔꯤꯁꯤꯕꯨ ꯑꯃꯨꯛ ꯁꯥꯟꯗꯣꯛꯂꯕꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨꯗꯤ ꯁꯔꯀꯥꯔ ꯒꯥꯔꯤꯅꯤ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨꯕꯨ ꯃꯤꯉꯣꯟꯗ ꯁꯥꯟꯗꯣꯛꯄꯒꯤ ꯑꯌꯥꯕꯒ ꯂꯩꯕ꯭ꯔꯅꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨꯕꯨ ꯀꯅꯥꯅ ꯋꯥꯏꯕ ꯄꯥꯝꯂꯤꯕꯅꯣꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯇꯩ ꯅꯠꯇꯦ ꯏꯕꯦꯝꯃ ꯒꯥꯔꯤꯗꯣ ꯖꯣꯡ ꯍꯣꯡꯅ ꯃꯍꯥꯛ ꯑꯝꯇ ꯋꯥꯏꯒꯦꯅ ꯄꯨꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯗꯦꯟꯒꯤ ꯁꯛꯐꯝ ꯑꯗꯨ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥ ꯒꯥꯔꯤꯗꯨ ꯗꯔꯀꯥꯔ ꯈꯔ ꯑꯣꯏꯔꯦꯅ ꯃꯥ ꯄꯨꯗ ꯌꯥꯗꯕꯗꯒꯤ ꯄꯨꯈꯤꯕꯅꯤꯗ ꯏꯕꯦꯝꯃ ꯃꯇ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯐꯔꯦꯅꯦ ꯃꯥꯝꯃ ꯑꯗꯣ ꯅꯪ ꯃꯈꯥ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯒꯥꯔꯤꯗꯨ ꯀꯅꯥꯅ ꯂꯧꯔꯨꯗꯣꯔꯤꯕꯅꯣ ꯅꯪ ꯂꯧꯆꯠꯇꯣꯔꯤꯕ꯭ꯔꯥ ꯀꯅꯥ ꯊꯥꯔꯒ ꯂꯧꯗꯣꯔꯤꯕꯅꯣ ꯃꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯀꯩꯝꯇ ꯈꯜꯂꯣꯅꯨꯁꯦ ꯑꯩ ꯃꯤ ꯑꯃ ꯊꯥꯔꯒꯅꯦ ꯒꯥꯔꯤꯗꯨ ꯂꯧꯈꯠꯂꯔꯒꯦ ꯀꯩꯗꯧꯔꯒꯦ ꯃꯗꯨꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯧꯔꯅꯨ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯕꯦꯝꯃ ꯑꯩ ꯃꯐꯝ ꯑꯗꯨ ꯆꯠꯂꯒ ꯒꯥꯔꯤꯗꯨ ꯂꯧꯈꯠꯆꯔꯨꯔꯒꯦ ꯇꯧꯕꯅꯤ ꯃꯥꯝꯃ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪ ꯍꯥꯏꯁꯤꯕꯣ ꯔꯤꯁꯥꯏꯀꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯂꯧꯈꯠꯆꯔꯨꯔꯒꯦ ꯀꯩꯅꯣ ꯅꯪ ꯆꯠꯀꯦꯕ ꯃꯗꯨ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯁꯨ ꯈꯪꯒꯅꯤ ꯀꯩꯅꯣ ꯑꯩ ꯍꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯁꯤꯌꯣ ꯗꯦꯟꯁꯨ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯕ ꯚꯥꯏꯌꯣꯂꯤꯟ ꯍꯥꯏꯕꯗꯤ ꯁꯦꯂꯣ ꯈꯣꯡꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ
Captain Ricky Malata Chakadun had a penny. My Kuni Nanglay has a mark hungrane. Mother Dina, Kanumam Hidabro. I de Hidina. Magna di Nangimaram the Nom Tang on the Hunkida Banina I show. Mongo the Nangimatanga say I show no the Maga Waisana. Other for any Bima. Now Mahaka never matam the Mahaga Sibo Masakangarane. Madura Dena had a livasana. Mamma the Munga bro. Karamba, Luhonga the Bunupi Mana Mahaki board to Masakang tribunal. Madanga said a queen a common lipase. Then Amazon Captain Reese Mawantaki Matamda. Engaged on the lake Crevasi, Equina Matang said the Kamangamli. Aduga. Mahal engaged so Crevasi, Yam Quiraba, Matamadini, Aduga Lohomasi, Yeto to the Lakibni. Kalgidamuta Lohom Yeto live no Habisi, Mayam Makata with the Kambitakane. Madigli then Sugarim Nung Changna Tonkre, Aduga Makema Madina had a clevasna. Ibima Matungi Matungina, a home Makamram Lakani, Adubo Nandi Matungi Matungina. No wonder a home body, Amtalati, the Haitanam Haso no petodna. Mark him a monopito of Famatri Tatoki. Madigdi Matangis and the night coin over from Livasi House. Goose and Jonathan Gadabakari to gi, Winsil Wiper do me Krana Muhuran and a Pudun Sacre. Madigdi Makoso, Garidu Tonduna Somasum Lai. A Somasum Lapum Matamda, Somlakanda Goose in Juti. North Korea say on a Fazi hadn't Tagali, Adago Tanja to the no Sutaraki. No Sutarapum Matamadura, Wiper to Hirapum Matamda. Wiper Yam the Bimato, the Urubumatum, the Somnakanda, Gosing Joe, Pakapun Rekre. Aduga, Gari see Matokram Totribuno Hadanari, Adubo Somnakanda. Mr. Jonah de Canatoida, Quidi, Smito say 2012 in Adum Hinereda, Aduga, Huram Bakrana, Wiper see Huran the Pukramali, Aduga see, Sindola Wiper Supora Hudra Hadanaraki. Mother Gosing Jonah Livasana, I know Quida, Dollar Cameron Piraga, Mafam Silla Livasi, Masugum Bagari, Mapina Vidamutra, Masugum Bagari, Tumana Vidamutra Hadunas okay. Madudagidi, a quidima from Sidagari Tobo President Hidas, who I know wiper out of Patak so Haduna, driver don't have a pomatamda. Nung 2 minutes lay water no goosing Jonas Rocky, Atuman had a livasi. A queen of Tori Bagari say, Yam Tano Tomonkre, Namaido Mamani, Aduga Queen Saliva Mongs, Tingu Mugachapaga Chamana Crehatuna had a key. Madanga said a market Garisi, Tapna Toby Monsi, a queen of Wufangli. Matigadi, Matangis in the night queen of Wufangli, Jose, Lieutenant Social Gang, where tapping gay. Department Dlalami, Adagomana Mafam Maduda, Aro Wadiba, Jongmen Boka Unarami, Adagomana Mafam Madra to Haripasi, Nakosum from Sida Tabaga, Karakanachuri, Ado, Aquinium Tung Waisana Sadina, Menboku Mahana Mafam Madri Putro Trolai, Madidi Aro Wadiba Menbona, Lieutenant Haripasi, Sir Mafam Sidasa, Kamdora Libano, Asuquid Madam Sida Hadinari, Madura Lieutenant Haripasana. Remove your game around the part of outpost of the duty to other lady. Mark of a Mingasana, Captain Ri Jung Hokowi. Often the Tarabomatum the Somnakanda, Haro Wariba, men bokting up on a camping by the way cray. Often the Tarabomatum the Menbon had a livasana. Sir, Adom Ati Kangi had an headache. Mother Lieutenant and had a livasana. Mother Nung and Muna Kadabnati, Mother Nana Kangur Katabni, Nung and Muda Kanglamatum Tamakadabani, Margasi Yam Singo Misagamani, Maramaduna. Mahakal never matam sing the Satabayarway. The same Habitaragadi, Lieutenant Namafum Madra Livasi, Captain Rijung Hoki, Mahaki Mayamada, were tipping down away the Muta. Mangon Haibala Livani, Maduda, Menbona Hadivasana, Sarhusiti, Aquina, Mahaki Mayam, the were tipping down we Habitaragadi, Mahaki Mayamda, device to install to Siari. Close distance, directional microphone Amalali, Maduna, Karigumba. Mahaki Mayam Nakanda Tirpataragadi, Makui Mayam Representative reversing Ado, Loina Top Fangani had an key. Fari, other microphone to install to Madrigidi Mahana Makata, the night of Livasi. Mahaki Mayam than the PM lay. Nupidu Rubamatam da Kanumlitawi, Aduga, Mahagasi, Division 11 had an Mahana Kivani. Adubu, I Chingnabam the Yauri, Maramadana, Mango the Sukara Kupsin Chanakadavani. A so woman and Tokubam Camera Mana Kibayaribani, Maramadana Karigumba, Queen of Toliva Planasi, Nitijan of Vataragadi. Mangon the Karigumba, Swayama Kamanga Vataragadi. Madugin the Pido season of the night Quena Makogi, Imum Manung Singasi, Puramangan Bayagani. Adu Taragati Masikatavakase Horo, I don't have a key. Adu Karigumba, Nana Masikatavakasi of Vataragadi. Where tapping Kitavakasina Taba, Tova Tabak, a Pavamana on the Pigani. Adugan the son of father so likely Suyano Hayadinatai, Maramadra Pyong Yangda. Maki, Nitijana, Colestam Nabita Mutanagi Neumama, Toubiyu Suyana. Madugdi Lieutenant Natoma from Richard Key. Lieutenant Naduna Hekma from Richard Kravamatungta. Mamantaki Matamda. Captain Di Jung Hoki, Mayamba Oyamba. Captain Rimu Hyoki, Maki. Gari do the wear tipping Doromi. Tori Batodo was a Tarik Mamana Toki Batoni.
ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯦꯞꯇꯦꯟ ꯃꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯦꯞꯇꯅꯦꯟ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯀꯔꯝꯕ ꯁ꯭ꯄꯤꯗ ꯕ꯭ꯔꯦꯀꯔ ꯂꯥꯟꯈ꯭ꯔꯦ ꯀꯔꯝꯕ ꯄꯣꯁ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯇꯥꯛꯑꯝꯃꯤ ꯃꯗꯨꯗꯤ ꯀꯦꯞꯇꯦꯟ ꯃꯨꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯤꯌꯥꯅꯣꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯈꯣꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯨ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯔꯤꯁꯥꯏꯇꯦꯜ ꯑꯃꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯂꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯟꯗꯤꯡ ꯑꯣꯕꯦꯁꯟꯗ ꯂꯣꯏꯅ ꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯒꯠꯂꯒ ꯈꯨꯄꯥꯛ ꯂꯣꯏꯅ ꯈꯨꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅꯅꯦ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯕꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯕꯕꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯤꯌꯥꯅꯣ ꯑꯗꯨ ꯈꯣꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯅꯪꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯗꯧꯅ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯃꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯈꯣꯡꯕꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯨꯝꯅ ꯈꯣꯡꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯍꯥꯛꯅꯅꯦ ꯑꯩꯒꯤꯗꯃꯛꯇ ꯏꯁꯩ ꯑꯃꯁꯨ ꯏꯌꯦꯅ ꯍꯥꯏꯕꯅꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯣꯡꯒꯗꯨꯅ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯝ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯔꯥꯎꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯦ ꯍꯦꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯦꯌꯔ ꯇꯦꯄꯤꯡ ꯇꯧꯔꯤꯕ ꯃꯦꯟꯕꯣꯛꯅ ꯑꯔꯣꯏꯕ ꯁ꯭ꯄꯤꯗ ꯕ꯭ꯔꯦꯀꯔ ꯑꯗꯨ ꯂꯥꯟꯊꯣꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ 5 ꯁꯦꯀꯦꯟꯗ ꯌꯧꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯇ꯭ꯔꯛ ꯑꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯖꯤꯞ ꯑꯗꯨꯕꯨ ꯊꯣꯝꯇꯠꯈꯤ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯝꯇꯠꯂꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯌꯥꯝꯕ ꯀꯦꯞꯇꯦꯟ ꯃꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯛꯅꯗꯤ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔꯅ ꯍꯥꯏꯔꯝꯕꯅꯤꯅ ꯇꯧꯗ ꯌꯥꯗꯗꯅ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏꯗꯤ ꯑꯝꯇ ꯂꯩꯈꯤꯗꯦ ꯃꯇꯤꯛꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟꯅꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯈꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯣꯔꯛꯈꯤꯕ ꯁꯦꯗꯥꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯒꯥꯔꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝꯗꯤ ꯁꯦꯔꯤꯒꯤꯗꯤ ꯃꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯗꯤ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯡꯕ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ ꯁꯦꯔꯤꯅ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯦꯔꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯈꯣꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯑꯁꯤꯒꯤ ꯒꯥꯔꯤꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯁꯦꯗꯥꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯤꯗꯩꯗ ꯑꯁꯨꯌꯥꯝꯅ ꯉꯥꯎꯅꯔꯤꯁꯤꯅ ꯀꯔꯤ ꯇꯧꯔꯤꯕ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯀꯅꯨꯀꯣ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯣ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯄꯥꯟꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯁꯤ ꯀꯩꯅꯣ ꯁꯦꯔꯤꯅ ꯇꯧꯅꯤꯡꯉꯤꯕꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯅꯤꯡꯕꯅꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯁꯛ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯌꯦꯡꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯊꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯗꯕꯁꯨ ꯅꯠꯇ꯭ꯔꯕꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯍꯥꯏꯕꯗꯨꯅꯅꯤꯅꯦ ꯑꯩꯅ ꯑꯃꯨꯛꯀ ꯃꯈꯣꯏꯒ ꯎꯅꯅꯤꯡꯉꯤꯁꯦ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤꯅꯤꯅꯦ ꯃꯔꯨ ꯌꯥꯝꯅ ꯑꯣꯏꯔꯤꯁꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯀꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯃꯗꯨꯗꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤ ꯔꯨꯃꯥꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯃꯁꯤ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤꯅꯦ ꯎꯆꯦꯛ ꯃꯀꯣꯟ ꯑꯗꯨ ꯄꯨꯟꯁꯤꯜꯂꯣ ꯍꯥꯏꯕꯅꯤ ꯀꯔꯤꯕ ꯎꯆꯦꯛ ꯃꯀꯣꯟ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗ ꯅꯪꯕꯨ ꯁꯝ ꯊꯥꯗꯣꯛꯄꯒꯁꯤꯕꯨ ꯑꯝꯇ ꯎꯖꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯈꯜ ꯑꯅꯤ ꯈꯛꯇꯅ ꯑꯗꯨꯒꯨꯝꯕ ꯁꯝ ꯑꯗꯨ ꯊꯝꯃꯤ ꯀꯔꯝꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯐꯣꯔꯦꯅꯔ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯎꯕꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯩꯔꯗꯨꯅ ꯊꯣꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯕꯨ ꯔꯨꯃꯥꯜ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯁꯦꯔꯤꯁꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯀꯦꯁꯟꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯁꯨꯌꯥꯝꯅ ꯃꯣꯜꯂꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣꯅꯦ ꯀꯗꯥꯏꯗ ꯃꯣꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯔꯤꯅ ꯉꯥꯛꯇꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯑꯩꯒꯤ ꯁꯝ ꯑꯁꯤꯗ ꯇꯞꯅ ꯑꯝꯇ ꯅꯥꯟꯊꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯟ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯟ ꯍꯥꯏꯖꯔꯛꯏ ꯃꯗꯨꯗ ꯇꯧꯕꯗꯤ ꯇꯧꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯊꯔꯅꯤ ꯑꯩꯈꯣꯏꯅꯤ ꯑꯦꯡꯒꯦꯖꯃꯦꯟꯗꯤ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯂꯨꯍꯣꯡꯁꯨ ꯂꯨꯍꯣꯡꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯃꯃꯥꯡꯗꯛꯀꯤ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯛ ꯑꯁꯤ ꯑꯩꯅ ꯉꯥꯎꯖꯩ ꯑꯩꯅ ꯄꯥꯝꯃꯦꯒꯥꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟꯅꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯀꯦꯁꯟꯅꯔꯗꯨꯅ ꯅꯪ ꯁꯤꯃꯕꯒ ꯍꯥꯏꯗꯨꯅ ꯀꯦꯁꯟꯅꯔꯝꯃꯤ ꯀꯦꯞꯇꯦꯟꯅꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯑꯩ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯕꯥꯏ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯀꯦꯞꯇꯦꯟꯅꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯔꯪ ꯑꯃꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯕꯥꯏ ꯇꯧꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯂꯦꯟꯅꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯈꯤ ꯍꯧꯖꯤꯛ ꯋꯦꯌꯔ ꯇꯦꯄꯤꯡ ꯇꯧꯗꯧꯔꯤꯕꯁꯤ ꯀꯦꯞꯇꯦꯟ ꯋꯤꯟꯒꯤ ꯃꯌꯨꯝꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯟꯕꯣꯛꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯟꯕꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨꯁꯨ ꯃꯍꯥꯛꯅ ꯋꯦꯌꯔ ꯇꯦꯄꯤꯡ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯁꯨ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯈꯔꯗꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯖꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯑꯣꯛꯁꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯂꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯇꯧ ꯉꯝꯃꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯃꯦꯟꯕꯣꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯦ ꯌꯥꯝꯅ ꯉꯧꯔꯝꯃꯦ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯣꯛꯁꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯕꯨ ꯀꯩꯝꯇ ꯌꯥꯎꯗꯕ꯭ꯔꯣ ꯃꯁꯤꯒꯤ ꯀꯤꯝꯆꯤ ꯁꯥꯕꯒꯤ ꯀꯣꯕꯤ ꯃꯅꯥꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯌꯣꯝꯁꯜꯂꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕ ꯅꯪꯕꯣ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯣꯜꯁꯇꯣꯛꯅ ꯑꯃꯨꯛ ꯌꯣꯡꯉꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯈꯟꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯃꯤꯠꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯣꯏ ꯆꯥꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯠꯁꯤꯡ ꯑꯗꯨꯗꯤ ꯌꯣꯡꯉꯤꯅ ꯄꯤꯈꯤꯕꯅꯤꯅ ꯌꯣꯡꯉꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯋꯣꯜꯁꯇꯣꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯋꯣꯜꯁꯇꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯄꯤꯗꯨꯒ ꯀꯦꯞꯇꯦꯟꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯌꯣꯡꯉꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯁꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯈꯨꯠ ꯊꯤꯟꯖꯜꯂꯨꯗ꯭ꯔꯤꯕꯅꯣ ꯑꯗꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯋꯤꯟꯗ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯀꯤꯝꯆꯤ ꯁꯦꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯦꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯀꯤꯝꯆꯤ ꯁꯦꯝꯕ ꯃꯇꯝꯗ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯍꯜꯂꯣ ꯀꯤꯝꯆꯤꯒꯤ ꯂꯥꯟ ꯑꯃ ꯇꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯀꯤꯝꯆꯤ ꯁꯦꯝꯕꯗꯕꯨ ꯂꯥꯟ ꯇꯧꯅꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩꯒꯤ ꯋꯥꯅꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯗꯨꯅ ꯁꯦꯝꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯤꯝꯆꯤ ꯁꯦꯝꯕ ꯍꯩꯇꯦ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯋꯣꯜꯁꯇꯣꯛꯅ ꯍꯟꯗꯛ ꯅꯤꯡꯊꯝꯊꯥꯗ ꯅꯈꯣꯏꯕꯨ ꯀꯤꯝꯆꯤ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯀꯤꯝꯆꯤ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟꯅꯁꯨ ꯃꯍꯥꯛꯀꯤ ꯕꯠꯇꯥꯂꯤꯌꯟ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯝꯄꯅꯤ 5ꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯐꯣꯜ ꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯁꯥꯔꯖꯟ ꯄꯤꯌꯣꯅꯦ ꯏꯟꯗ꯭ꯌꯨꯟꯅꯦ ꯖꯤꯎꯃꯣꯡꯅꯦ ꯄꯥꯛꯅꯦ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯀꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯥꯔꯖꯟ ꯄꯤꯌꯣ ꯑꯃꯁꯨꯡ ꯃꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯍꯥꯎꯁ ꯏꯟꯁꯄꯦꯛꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯃꯐꯝ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯃꯐꯝ ꯑꯗꯨꯗ ꯃꯗꯨ ꯀꯦꯞꯇꯦꯟ ꯋꯤꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤꯒꯦ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯈꯣꯏꯗ ꯁꯛ ꯇꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯆꯪꯉꯛꯑꯦ ꯃꯗꯨ ꯁꯥꯔꯖꯟ ꯄꯤꯌꯣꯁꯨ ꯉꯥꯏꯉꯝꯁꯤꯡꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯟꯅ ꯁꯥꯔꯖꯟ ꯄꯤꯌꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯣꯟ ꯑꯀꯟꯕꯒ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯣ ꯃꯗ ꯃꯥꯁꯇꯔ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯈꯪꯅꯤꯡꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯂꯣꯠꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁ ꯑꯩꯈꯣꯏꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯨꯔꯕꯅꯤ ꯅꯪꯗꯤ ꯑꯣꯏꯗꯕ ꯉꯥꯡꯉꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯗꯤ ꯑꯣꯏꯗꯕꯁꯤ ꯌꯥꯝꯅ ꯅꯥꯟꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯂꯦꯅꯦ ꯃꯗ ꯖꯨꯃꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁꯦꯔꯤꯌꯦꯜ ꯑꯃꯗ ꯎꯈ꯭ꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯃꯈꯣꯏꯁꯦ ꯐꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤ ꯇꯟꯖꯥꯗꯨꯗ ꯀꯤꯁ ꯇꯧꯅꯕꯅꯤ ꯃꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 मधु तौरगोई कदौगे मद जुमोन हरलिबसना साउथ कोरिया की मोंग ओइना मालेदा करिगुम दशा तागदब ओइतरगदि दशादि हेता नाथोंनबा मसी तौई अदु मखोय दशादुरगि नाथोरगलब मतुंदा करिमु तौई हाइदुना इंदुन हंगखे मदरा जुमोन हरलिबसना मदुदगिदि वारी मु फजबे हलक्लिबनि मखोयनि से अहिंग अमदि मखोय पुना लेमिनबनि
ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯦꯞꯇꯦꯟ ꯔꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯦꯞꯇꯦꯟ ꯔꯤ ꯅꯪꯁꯨ ꯉꯔꯥꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯅꯪꯁꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯁꯩꯔꯦꯡꯒꯤ ꯇꯥꯏꯞꯇ ꯅꯈꯣꯏꯅꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯩꯔꯣ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯑꯩꯈꯣꯏꯅꯤ ꯑꯍꯤꯡꯕꯨꯗꯤ ꯂꯦꯛꯃꯤꯟꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯖꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯕꯥꯛꯇ ꯐꯤ ꯊꯥꯔꯒ ꯇꯨꯝꯕ ꯇꯨꯝꯖꯕꯅꯤ ꯃꯗꯨꯒꯤꯗꯤ ꯖꯨꯃꯣꯡꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯨꯝ ꯇꯧꯕꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯄꯨꯔꯥ 100%ꯅꯤ ꯁꯦꯔꯦꯜꯗꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯃꯛ ꯇꯧꯕꯅꯤ ꯃꯈꯣꯏꯅꯤꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯄꯥꯛꯊꯔꯗꯨꯅ ꯖꯨꯃꯣꯛꯀꯤ ꯃꯐꯥꯏꯒꯟ ꯑꯗꯨ ꯁꯤꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔꯖꯦꯟ ꯀꯤꯝ ꯖꯨꯃꯣꯛ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯪ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁꯦꯔꯦꯜ ꯃꯌꯥꯝ ꯌꯦꯡꯉꯤꯁꯤꯔ ꯅꯪꯅ ꯇꯥꯛꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯖꯔꯝꯒꯦ ꯁꯥꯔꯖꯦꯟ ꯄꯤꯌꯣꯅ ꯃꯥꯁꯇꯔ ꯁꯥꯔꯖꯟꯅꯤ ꯑꯗꯨꯒ ꯖꯨꯃꯣꯛꯅ ꯆꯨꯝꯅꯒꯤ ꯁꯥꯔꯖꯟꯅꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯖꯨꯃꯣꯛꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯔꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯀꯗꯕ ꯍꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯩꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯐꯣꯟ ꯀꯥꯔꯗ ꯂꯨꯄꯥ 10,000 ꯄꯤꯕ ꯑꯃꯗꯤ ꯆꯪꯒꯅꯤ ꯃꯗꯨꯗꯤ ꯇꯥꯡꯃꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯐꯔꯦ ꯃꯗꯨ ꯌꯥꯅꯕ ꯁꯤꯟꯈ꯭ꯔꯣ ꯑꯗꯨꯒ ꯄꯨꯡ ꯀꯌꯥꯗ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯅ ꯇꯥꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯠꯇꯕꯁꯨ ꯌꯥꯔꯣꯏ ꯁꯥꯔꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯁꯨ ꯊꯕꯛ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯨ ꯑꯣꯏꯔꯤꯕ ꯃꯦꯟꯕꯨꯛꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯣꯛꯂꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯁꯅꯦꯜ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯕꯨ ꯏꯟꯁꯇꯣꯜ ꯇꯧꯍꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯃꯍꯥꯛꯇꯤ ꯃꯤ 18 ꯐꯨꯗꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯏꯟꯁꯇꯣꯜ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯦꯟꯕꯨꯛꯇ ꯁꯥꯔꯖꯟ ꯔꯤꯒꯤ ꯃꯌꯨꯝꯗ ꯑꯩꯅ ꯃꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯝꯄꯅꯤ 5ꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯤꯒꯅꯦꯜ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯨꯛꯇ ꯍꯪꯈꯤ ꯃꯦꯟꯕꯨꯛꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯅꯈꯣꯏ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯟꯗꯨꯅ ꯂꯩꯔꯝꯂꯦ ꯏꯊꯟꯇ ꯕꯣꯔꯤꯡ ꯆꯨꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯅ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯦꯔꯤꯅꯁꯨ ꯁꯤꯁꯨ ꯅꯪꯁꯦ ꯃꯇꯜꯂꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯧ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯀꯔꯤꯝꯇ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯨꯛꯁꯨ ꯃꯍꯥꯛꯀꯤ ꯍꯦꯗꯐꯣꯟ ꯑꯗꯨ ꯍꯥꯞꯆꯜꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯌꯥꯔꯦ ꯁꯤꯒꯅꯦꯜ ꯐꯪꯉꯦ ꯐꯖꯅ ꯏꯟꯁꯇꯣꯜ ꯇꯧꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯨꯃꯣꯛꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯣꯝꯔꯦꯗ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯩꯉꯣꯟꯗꯔꯣ ꯍꯥꯏꯁꯦ ꯐꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯍꯪꯈꯤ ꯃꯗꯨꯗ ꯖꯨꯃꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯆꯠꯅꯕ ꯌꯥꯔꯤꯕ꯭ꯔꯥꯅꯦ ꯋꯣꯟꯁꯥꯡꯒꯨꯒ ꯆꯣꯏꯖꯤꯕꯨꯒ ꯑꯃꯨꯛ ꯀꯣꯏꯅꯔꯛꯏꯁꯤꯕꯨ ꯌꯥꯕ꯭ꯔꯕ ꯑꯗꯨꯕꯨ ꯐꯔꯦꯅꯦ ꯁꯤꯟꯖꯨꯗꯤ ꯀꯩꯗꯧꯕꯩ ꯁꯤꯔꯤꯕꯅꯣꯕ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯁꯦꯔꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯆꯨꯝꯃꯤ ꯁ꯭ꯇꯦꯋꯦ ꯇꯨ ꯍꯦꯚꯦꯟꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯥꯏꯍꯥꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯁꯦꯔꯦꯜꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯅꯕ ꯍꯧꯔꯤꯁꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯟꯖꯨ ꯍꯨꯟꯗꯣ ꯁꯦꯔꯦꯜ ꯑꯗꯨꯗ ꯁꯤꯈꯤꯕꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯗꯨ ꯖꯨꯃꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯗꯧꯅꯣ ꯃꯁꯤꯗ ꯐꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯇꯤ ꯆꯣꯏꯖꯤꯕꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯃꯍꯥꯛ ꯁꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯂꯦꯜꯂꯝꯃꯣꯏꯗꯕ꯭ꯔꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯣ ꯑꯣꯏꯔꯤꯕ ꯃꯥꯡꯕꯨꯛꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤ ꯆꯪꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯖꯨꯃꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯁꯤꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯜꯂꯨꯕ꯭ꯔꯣ ꯑꯩꯅ ꯍꯥꯠꯄꯁꯨ ꯅꯠꯇꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯌꯥꯔꯒꯗꯧꯔꯒꯦ ꯑꯩꯉꯣꯟꯗꯅꯦ ꯈꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯟꯕꯨꯛꯇꯤ ꯀꯩꯅꯣ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯄ ꯅꯠꯇꯦ ꯀꯥꯟꯅ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯁꯤꯗ ꯅꯪꯅ ꯄꯨꯡꯂꯨꯞ ꯂꯨꯞꯁꯟꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯡꯕꯨꯛꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯟꯕꯨꯛꯁꯨ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯏꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯇꯤ ꯆꯦꯛ ꯄꯣꯁꯠ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯦꯛ ꯄꯣꯁꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯍꯥꯟꯕꯗ ꯆꯦꯛ ꯄꯣꯁꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯁꯦꯂꯨꯠ ꯇꯧꯔꯝꯃꯤ ꯑꯩꯁꯦ ꯁꯤꯚꯤꯂꯤꯌꯟ ꯄꯨꯂꯤꯁ ꯕटालिꯌꯟꯒꯤ ꯀꯦꯞꯇꯦꯟꯅꯤ ꯀꯦꯞꯇꯦꯟ ꯔꯤ ꯖꯣꯡ ꯍꯤꯌꯣꯛ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯐꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯈꯤꯕ ꯇꯥꯡ 13 ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯁ ꯇ꯭ꯔꯛ
ꯍꯥꯏꯕꯗꯤ ꯇ꯭ꯔꯛ ꯑꯗꯣ ꯃꯔꯤꯃꯨꯛꯇꯤ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨ ꯀꯦꯞꯇꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯒꯥꯔꯗ ꯄꯣꯁꯇꯒꯤ ꯃꯐꯝꯁꯤꯗ ꯆꯠꯅꯕ ꯂꯝꯕꯤꯁꯤ ꯃꯁꯤꯈꯛꯇꯔ ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯨꯅ ꯑꯥꯔꯃꯤꯗꯨꯅꯁꯨ ꯍꯥꯏꯖꯔꯛꯈꯤ ꯃꯗꯨ ꯀꯦꯞꯇꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯇꯥꯡ ꯑꯗꯨꯅ ꯅꯪ ꯆꯤꯡꯅꯕꯒ ꯐꯥꯎꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯁꯤꯐꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯇꯟ 10ꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯤꯗꯨꯗ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯆꯠ ꯆꯠꯄꯒꯤ ꯇꯥꯏꯞꯇꯅꯤ ꯂꯥꯛꯏꯁꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨꯕꯨ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯗꯤꯖꯜ ꯂꯣꯏꯁꯤꯟꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯃꯇꯥꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯑꯗꯨꯒ ꯁꯤꯐꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕꯗ ꯃꯗꯨꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤꯕꯗꯨ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯑꯗꯨꯝ ꯍꯜꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯥꯁꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟꯅ ꯆꯨꯝꯃꯕ꯭ꯔꯅꯦ ꯃꯈꯣꯏꯕꯨ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯒꯤꯔꯅꯦ ꯌꯥꯝ ꯃꯨꯟꯅꯗꯤ ꯀꯥ ꯍꯦꯟꯅꯗꯤ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯒꯤꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯩ ꯃꯗꯨ ꯀꯦꯞꯇꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯈꯪꯉꯤ ꯃꯗꯨꯗ ꯑꯥꯔꯃꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯅꯨꯄꯤꯗꯨꯗꯤ ꯁꯤꯅꯨꯏꯖꯨꯗꯒꯤꯅꯤ ꯃꯥꯒꯁꯤ ꯂꯝ ꯑꯔꯥꯞꯄꯗ ꯆꯠꯂꯒ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯟꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯥꯏꯁꯦꯟꯁ ꯄ꯭ꯂꯦꯠ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯁꯣꯏꯗꯅ ꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯨ ꯑꯩꯈꯣꯏ ꯆꯤꯡꯅꯕꯗꯤ ꯆꯤꯡꯅꯔꯕꯅꯤ ꯃꯥꯁꯨ ꯂꯣꯟꯅ ꯊꯨꯝꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯅꯕ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯝꯕꯅ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯒꯁꯤ ꯋꯤꯠꯅꯦꯁ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅꯤ ꯑꯗꯨꯗꯤ ꯃꯗꯨꯒꯤꯗꯤ ꯑꯥꯔꯃꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯃꯝꯕꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯝꯇꯁꯨ ꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯒꯥꯔꯗ ꯑꯃ ꯌꯥꯎꯔꯤ ꯃꯗꯨꯒꯤ ꯒꯥꯔꯗ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯜꯂꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯒꯥꯔꯗ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯒꯥꯔꯗ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯒꯥꯔꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯒꯥꯔꯤ ꯑꯃꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯡꯇꯣꯏ ꯇꯣꯏꯕ ꯑꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯒꯥꯔꯗ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯍꯥꯞꯄꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯁꯥꯔ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤꯒꯤ ꯒꯥꯔꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯥꯔꯅ ꯒꯥꯔꯥꯖꯗ ꯆꯠꯂꯒ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯊꯤꯖꯤꯜꯂꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯧꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯈꯪꯗꯦ ꯍꯥꯏꯒꯗꯕꯅꯤꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ ꯅꯪ ꯗꯁꯥ ꯇꯥꯗꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯁꯤ ꯍꯣꯏ ꯁꯥꯔ ꯑꯗꯨꯝꯅ ꯇꯧꯖꯒꯦ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯒꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯦꯞꯇꯅꯦꯟ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯒꯨꯁꯤꯡꯖꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯒꯨꯁꯤꯡꯖꯨ ꯎꯅꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯁꯤꯡꯖꯨ ꯆꯪꯉꯛꯏ ꯆꯨꯆꯨꯜ ꯒꯦꯡꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯆꯨꯆꯨꯜ ꯒꯦꯡ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ ꯑꯗꯨꯕꯨ ꯒꯨꯁꯤꯡꯖꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯃꯤ ꯀꯌꯥꯃꯔꯣꯝꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯨꯕ ꯃꯇꯝꯗ ꯅꯣꯡꯁꯨ ꯆꯨꯊꯔꯛꯂꯦ ꯑꯗꯨꯒ ꯅꯣꯡ ꯆꯨꯊꯔꯛꯄꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯋꯤꯟꯁꯤꯜ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩ ꯒꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯝꯗꯨꯅ ꯁꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯅ ꯄꯩꯁꯥ ꯑꯁꯨꯝ ꯇꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯔꯦꯝꯕꯗ ꯁꯨꯃꯥꯏꯅ ꯇꯧꯅꯕꯒꯤꯗꯃꯛꯇꯔꯣ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜ ꯒꯦꯡꯅ ꯍꯥꯏꯔꯛꯏ ꯌꯦꯡꯕꯤꯌꯨ ꯀꯣꯝꯔꯦꯗ ꯒꯨꯁꯨꯡꯖꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯨꯡꯖꯨꯅ ꯑꯩ ꯅꯪꯒꯤ ꯀꯣꯝꯔꯦꯗ ꯅꯠꯇꯦ ꯋꯥꯈꯟꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯆꯨꯜ ꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯦ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯐꯣꯔꯝꯗ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯑꯩ ꯑꯁꯤ ꯀꯁꯇꯃꯔꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯐꯪꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛꯁꯤꯡ ꯑꯁꯦ ꯈꯨꯗꯛꯇ ꯂꯧꯊꯣꯛꯄ ꯌꯥꯏ ꯃꯗ ꯒꯨꯁꯨꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯐꯔꯦ ꯅꯪ ꯉꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯄꯩꯁꯥ ꯍꯦꯟꯅ ꯐꯪꯅꯤꯡꯗꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯆꯨꯆꯨꯜ ꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯅꯪꯕꯨ ꯍꯥꯠꯀꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤ ꯑꯩꯅ ꯃꯈꯣꯏꯗ ꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯒꯤꯁꯨ ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕ ꯌꯥꯏꯅ ꯑꯩꯗꯤꯅꯦ ꯄꯩꯁꯥꯒꯤꯗꯃꯛꯇ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯒꯣꯁꯤꯡꯖꯨꯁꯨ ꯑꯃꯨꯛ ꯂꯩꯊꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯤꯗꯤ ꯅꯪꯅ ꯀꯣꯝꯔꯦꯗꯅꯦꯒꯥꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨꯗ ꯅꯪꯒꯤ ꯐꯥꯒꯤꯗꯨꯗꯤ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯔꯤꯒꯤ ꯃꯕꯨꯡ ꯌꯥꯏꯃ ꯑꯗꯨꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯒꯨꯁꯤꯡꯖꯨꯁꯤ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ ꯀꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯇ꯭ꯔꯦꯕ ꯍꯣꯡꯀꯣꯡꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯃꯀꯥꯎꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯒꯅꯅꯦ ꯃꯀꯥꯎꯗ ꯊꯤꯔꯨꯆꯣ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯀꯥꯎꯗ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯃꯍꯥꯛ ꯑꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯍꯜꯂꯛꯀꯗꯕꯅꯤ ꯌꯥꯔꯦ ꯅꯪꯁꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯉꯤ
ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯤꯗꯨ ꯁꯠ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯤꯁꯛ ꯑꯁꯤ ꯃꯦꯅꯦꯖꯔ ꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯍꯥꯛ ꯑꯁꯤ ꯆꯥꯏꯅꯥꯗ ꯑꯣꯄꯔꯦꯠ ꯇꯧꯕꯅꯤ ꯃꯗꯨ ꯃꯕꯨꯡ ꯌꯥꯏ ꯑꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯥꯏꯅꯥꯗ ꯂꯩꯔꯤꯕ ꯂꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯑꯩꯒꯤ ꯃꯤ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯒꯣꯁꯤꯡꯖꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯆꯠꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯈꯪꯉꯤꯕꯅꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯪꯕꯅꯤ ꯀꯩꯅꯣ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯁꯨꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯆꯠꯂꯝꯗ꯭ꯔꯤꯕ ꯖꯒꯥꯁꯤ ꯅꯪꯅ ꯆꯠꯂꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯖꯒꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯥꯎ ꯆꯠꯂꯨꯅꯨ ꯌꯥꯔꯦ ꯆꯥꯏꯅꯥꯗ ꯂꯩꯕ ꯁꯦꯟꯌꯥꯡ ꯍꯥꯏꯗꯨ ꯆꯠꯂꯨ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯑꯣꯗꯨꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯗꯨꯅ ꯃꯍꯥꯛ ꯀꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯀꯣ ꯃꯔꯝꯗꯤ ꯁꯤꯌꯔ ꯍꯣꯜꯗꯔꯒꯤ ꯃꯤꯇꯤꯡ ꯇꯧꯔꯛꯇꯧꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯝꯄꯅꯤꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨꯕꯨ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯄꯤꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯌꯥꯝꯕꯗ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯅꯪꯉꯣꯟꯗ ꯂꯩ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯂꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯁꯤ ꯃꯇꯥꯡ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯅꯨꯄꯤꯁꯤꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯄꯥꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤꯕꯁꯤ ꯁꯤꯌꯔ ꯍꯣꯜꯗꯔꯒꯤ ꯃꯤꯇꯤꯡ ꯇꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯆꯨꯝꯃꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯄ꯭ꯔꯥꯏꯁꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯍꯟꯊꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯗꯨ ꯌꯥꯝꯅ ꯂꯨꯔꯨꯕ ꯋꯥꯁꯨ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯋꯤꯟꯁ ꯒ꯭ꯔꯨꯞꯀꯤ CEO ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯅ ꯈꯕꯔꯒꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨꯗꯤ ꯈꯕꯔꯒꯤ ꯄꯦꯖ 5 ꯁꯨꯕꯗꯨꯗ ꯐꯣꯡꯉꯛꯀꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯋꯤꯟꯁ ꯒ꯭ꯔꯨꯞꯀꯤ CEO ꯃꯥꯡꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨꯗꯤ ꯐꯥꯔꯁ ꯄꯦꯖꯇꯅꯤ ꯐꯣꯡꯂꯛꯇꯣꯏꯁꯤ ꯃꯔꯝ ꯑꯗꯨꯅ 5 ꯁꯨꯕ ꯄꯦꯖ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯣꯚꯔ ꯑꯞ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯥꯔꯁ ꯄꯦꯖꯇ ꯐꯣꯡꯉꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯣꯚꯔ ꯇꯧꯗꯣꯔꯤ ꯁꯤꯔꯤꯖꯗ ꯊꯣꯛꯈꯤꯕ ꯃꯇꯧ ꯑꯗꯨ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯍꯥꯛꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯊꯣꯡꯉꯁꯨ ꯃꯍꯥꯛ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯅꯣꯛꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯅꯔꯤꯕ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕꯁꯤꯡꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯇꯣꯛ ꯕꯕꯥ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯕꯨ ꯑꯣꯚꯔꯀꯝ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯟꯗꯔꯠ ꯇꯦꯛꯇꯤꯛꯁ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯅꯁꯨ ꯆꯨꯝꯃꯤꯅꯦ ꯃꯗꯨ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯑꯁꯤ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯊꯣꯛꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯊꯣꯛꯂꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯣꯛ ꯄ꯭ꯔꯥꯏꯁ ꯑꯁꯦ ꯅꯨꯃꯤꯠ 4ꯗ ꯈꯪꯋꯥꯡ ꯋꯥꯡꯈꯤꯕꯅꯤ ꯃꯔꯝꯗꯤ ꯀ꯭ꯋꯤꯟꯁ ꯒ꯭ꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯥ ꯑꯩ ꯑꯁꯤ ꯁꯦꯝꯕꯣꯛ ꯒ꯭ꯔꯨꯞꯀꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯤꯌꯔꯃꯦꯟ ꯑꯁꯤ ꯕꯕꯥꯅ ꯑꯩꯕꯨ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯁꯦꯝꯕꯣꯛ ꯒ꯭ꯔꯨꯞꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯤꯇꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯕꯨ ꯀꯝꯄꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯦꯔꯤ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯧꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯆꯤꯌꯔꯃꯦꯟꯒ ꯑꯣꯏꯅꯤ ꯍꯥꯏꯔꯤꯕꯁꯤ 100 ꯕꯤꯂꯤꯌꯟ ꯋꯣꯟ ꯑꯃ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕꯗꯨꯗꯤ ꯀꯝꯗꯧꯅ ꯔꯤꯀꯣꯚꯔ ꯇꯧꯗꯣꯔꯤꯕ ꯃꯁꯤ ꯁꯤꯌꯔ ꯍꯣꯜꯗꯔꯁꯤꯡ ꯑꯗꯨꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯃꯧꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯋꯥꯐꯝ ꯊꯝꯖꯒꯦ ꯁꯦꯔꯤꯒꯤ ꯀꯝꯄꯅꯤꯁꯤ ꯍꯧꯖꯤꯛ ꯁꯦꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯦꯔꯤ ꯆꯣꯏꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯐꯟ ꯋꯥꯠꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯅꯤ ꯀꯝꯄꯅꯤꯁꯤ ꯂꯩꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯀꯝꯄꯅꯤꯒꯤ ꯑꯣꯅꯔ ꯑꯗꯨ ꯂꯩꯁꯨ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤ ꯆꯣꯏꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯏꯟꯁꯨꯔꯦꯟꯁꯀꯤ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ ꯁꯨꯖꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯦꯔꯤ ꯃꯥꯡꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯆꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯗꯥꯝ ꯑꯁꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯦꯅꯦꯖꯔ ꯍꯣꯡ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯒ ꯃꯍꯥꯛꯀ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯖꯥ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯏꯟꯁꯨꯔꯦꯟꯁ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯔꯤꯕ 10 ꯕꯤꯂꯤꯌꯟꯒꯤ ꯏꯟꯁꯨꯔꯦꯟꯁ ꯑꯗꯨꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯖꯥꯟꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ
तसेंना हाइबा तारगदि सेरीना यावरिबा इंश्योरेंस असी 10 बिलियन पीरगा यावखेबा इंश्योरेंस ने मरम मदुना करिगुंबा सेरी सिखिबा तारगदि 10 बिलियन अदुदगी फंगकदबा इंश्योरेंस की पैसासिंग अदु कंपनी दुना पीदुरिबनि मरम मदुना सोमलाकंदा सुजान सु मथा यामना साबा हाइबदु ओरिबनि मदगदि सुजाना मफम मदु लाक्तुना हाइरलिबसि आई नंगोना मफम सिदा करिगुंबा यामना मरु ओइबा मा यंगन गे हाइदुना लालबनि यंगु मसिगि नुपीसे इवा विस्निका कावे माउसु मा के एक्सीडेंट से अखोगी चेयर वुमेन की दमाइना थोखिबनि ऑस्ट्रेलिया 2007 दा पैराग्लाइडिंग तब मतमदुदा महासु स्टॉर्म अमना पोदुना चक्रे अदुगा स्टॉर्म अदुसु यामना कन्वे स्टॉर्म नि हाई अदुगा मसिगि मतंग से अंत पाबियो हाइदुना हाइपा मतमदा मिस्टर होंगना पाबंग अमलो हाइदुना थोलके मदिगि सुजाना रगलिबसना इवा विस्निका सु 30,000 फीट दा महाक स्टॉर्म अदुगा थेनखिबनि 30,000 फीट अदुदा महाक पंदुन लेखि अदुगा मफम मदुदा पुंग अमा अदुमक लेनखिबनि मफम मदु -43 की सेल्सियस ता याम इंग्रो लेबा जगह अमनि अदुगा महाक से लेबा फबदगी लेंडिंग तौखरे अदुगा महापु कनबिखि मफम उलुतरबा मतमदा मिस्टर होंगना हाइलगलिबसना एवा हारिबन पीदसु ममाथकी अखोगी चेउ वुमेन की टाइपता असुक कोरबा मतम से मांगनो लेब्रा हाइदुना हाइरखि मदुरा सुजन सु मांगदे हाइदुना हाइरै अदुगरि नंगना हानिंगिसे कइनो हाइदुना मिस्टर होंगना हाइरपा मतमदा मदुरा सुजन हाइरलिबसना इवा विस्निका अमसुंग अखोगी चेउ वुमेन असि चप मानबा पैराग्लाइडर दु सिजिनखिबनि मरमदुना माउसु हिंगमगनि हाइदुना सोमनाकंदा सुजान अदुना हाइरखि माउल सिजिनरिबा पैराग्लाइडर अदु याना फबा पैराग्लाइडरनि मरमदुना इवादी हिंगमगमगम कदौबगी महाती हिंगमगमोइदुना हाइदुना सोमनाकंदा महाती प्रपोक चाक्तु लेलमलि माउल सोइदुना हिंगमगनि अदुगा अखोइ माइथीरे हाइदुना खनबा यारो हाइदुना सोमनाकंदा सुजाननि कप्तुना हाइजरखि मदर मैनेजर होंगना हाइलगलिबसना माकी इमुंग मनोंदा फावा मखोइदि माइथीरे हाइदुना खले अदुगा मखोइदि मागसि सिक्रे हाइदुना फावा खनख्रबनि अदुगा नंगना महापो कलाइदा थिरुगे हारिबनो मदर सुजान हाइरलिबसना अखोइना थिबगी जगह से खरे हेना चौथोंदबा यारो हाइदुना हाइरखि कोरिया हारिबला मसिदेदि फोनसु लेरिबनि करिगुम महाना हिंगम तारगदि फोन तोकपु याना हाइदुना हाइरै मदर सोमनाकंदा सुजान अमु हाइरलिबसना कोरियादा आइलैंड क्यामरम लै आइलैंड सिंगदुर मा अमदा तारम तारगदि कमाइ तौगुनि हाइदुना हाइरखि मदगिदि मथंगि सिंदना अखोइना उपमा फंलिबसि सोमनाकंदा कैप्टन वी की मयमदा महाकी कंपनी की मीसिंग अदो मफम मदुर लाक्तुना इसिंगि पाइप सिंग अदो फिट तौदुना लेरमलि मदुरगिदि सेरीना नखोइ अलु जागिरा हाइदुना हाइरखि होय होय पोरो हाइदुना सोमनाकंदा सेरीसु अलु लौब चरिङै मतम मदुदा मफम मदुरा चै अमा थेंजलक्तुना मखोइगी ड्रेस अदु कनागुमम हुरानदुना पुदुना सखिबै मोंग अमा मखोइना उरुपा मतमदा मखोइसु हुरानबदु कोइतान तानरि अदुबु हुरानदुना पुदुना चिलिबदुरि अंगांग मोइदुना लेरमलि अंगांग अदुबु मखोइना कोइतान तानरि अदुगा अंगांग अदुना चाखरा चिरंगदा योमदुना पोरकपुदुसु ताहौइ मदुदगिदि अंगांगसु पाखतमनखिदुना मफम मदुरि चेनकि तौबदबु मखोइना कोइतान तानरदुना अंगांग अदुबु फाखि अदुगा नंगना कैप्टन रीगी मयमदगी पोल हुरानबा ngमलिबसे कमाइ तौरिबनो हाइदुना चेरखि मदिदि सेरीना ताहौलिबा चाक मयम मदु पोरक्तुना अंगांग अदुरपि मदुर अंगांग अदुरा मसि अइ हुरामलते कैथेनदगी फंगमुनि हाइदुना हाइरखि अइना nganglibसे असेंगमनि ओइदबनति हाइदुना महासु कबलदुना हाइजरमि तौबदु सोमलाकंदा पाकना महापु फाजिनदुना थममि मदिगदि अंगांग अदुरा मखा तादुना हाइरलिबसि मसिगि चागसे अइना अइगी चनुपीगिदमक्ता पोरक्पनि अदुगा महा नुमि हुमनि सुरे चरा हेलक्लिबसि हाइदुना हाइरै अदुगा महा ममित पांगबा ngamdre हाइदुना अंगांग अदुना वखल नुवाइतन थमजरै मदुदुदा सोमलाकंदा सेरीसु मिनुंगसिमा फौरखि सेरीसु कैप्टन रीगी मेमदा चंगै अदुगा मफम मदुर लेरिबा चाना थंगनबा खरा पेक तौरमि मदुदुदा सोमलाकंदा साजन पियोना हाइरलिबसना नंगना नंगि नेम सादुना मफम सिर लेरिबा पोजैसिंग असिबो योमसिलदुना अंगांग असिरा पिरिबसे करिगिनो हाइदुना हाइरै अदुगा मफम सिर लेरिबा पोजैसिंग असी नंगि अमतनति कैप्टन रीगिनि हाइदुना हाइरै तौबदबु सेरीदि महाना ngangliba saklibasinga do amata tatabida mafam madur leriba posaisinga do yomsaladuna angang adugi malada pulu lai adubu somlakanda sarjan pionadi koilaw lawduna lehowi nangna posaisinga si asuyana yomsari sakino aduso madugi bikhari sibu maha khatro lebaga silisibo aina ngang sita dabra hadra mahal chenthoropa matamda mapanda captain ri suleptuna leremli captain ri urupa matamda mahal selu toromi madigi mahana amu captain ri directly basna कैप्टन री अने मसिगिन पीसर हारिबसि मसुगुम अंगांगसिंग असि मफम क्या चलदुना पोल हुरामनि अदुगा ओइद पादब क्या मरुम सुंगांगमनि हादुना अने मसिगिन पीसर हाइबनि अदुबु मसिनि पीसरि ताव हाइब यादिने करिबा नंगि नचन पीतु चाक यामना लामिगाना ओइद पादब nganglune तांगदिने मफम रु थरब मतमदा अंगांग अदुना हाइरलिबसना अने हाइबसा सेंगमनि अइ ओइद nganगदि अइ चन पीदो चाक पीजे बबामि नत्र दागदि मा सोइदना सिख्रानि हाइदुना अंगांग अदुना हाइरकि अदुबु सोनाकंदा सर्जन पियोदे गोलाव लावदुना लेमनि तुमिलो मदुदुला सेरीसु सावदुना नंगबु मियोइबगी मिनुंगसिगासिबु अमत लेत्रबरने मद सजन पियोना करिबा नंगना करि खंगदना एंगोल तापिरिबा सोमकंदा कैप्टन सो याले थबगदु लोइतरगदि पंपिंग की थबगदु होसो मदिगदि कैप्टन रिसु हंगांग अदुना येंगलदुना हेले यारे चलो आदा इसिंग लिरसे मसिना नमाइना मिना खुना सासेंगदु सेंदोलुरो सामथोलुरो
ꯀꯔꯤꯒꯨꯝꯕ ꯅꯈꯨꯠ ꯃꯣꯟꯅ ꯆꯥꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ ꯃꯗꯨꯒꯤꯗꯤ ꯄꯥꯛꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯅ ꯄꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯕꯤꯔꯨꯔꯣꯗꯅ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯊꯃꯣꯏ ꯆꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯁꯨ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯑꯥꯔꯣ ꯑꯣꯏꯔꯤꯕ ꯃꯥꯏꯟꯕꯨꯛꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯦꯔꯤꯅ ꯄꯤꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯗꯨꯗ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯔꯛꯄ ꯐꯤ ꯑꯗꯨꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯗ ꯏꯟꯕꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯇꯦꯕꯜ ꯑꯃꯗ ꯐꯝꯍꯜꯂꯗꯨꯅ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯠꯂꯗꯕꯅꯤꯅ ꯅꯈꯣꯏꯗ ꯑꯦꯋꯥꯔꯗ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯗꯨꯗ ꯁꯥꯔꯖꯦꯟ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯦꯋꯥꯔꯗ ꯄꯤꯅꯤꯕ ꯅꯪꯕꯨ ꯖꯦꯅꯔꯦꯜꯒ ꯑꯣꯏꯕ ꯖꯥꯠꯂꯣ ꯑꯩꯈꯣꯏꯗꯒ ꯑꯦꯋꯥꯔꯗ ꯄꯤꯗ꯭ꯔꯤꯁꯤꯕꯣ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯑꯍꯥꯟꯕ ꯑꯦꯋꯥꯔꯗ ꯄꯤꯒꯗꯕꯁꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯁꯨꯡ ꯅꯔꯚꯁ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯑꯦꯋꯥꯔꯗ ꯐꯪꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯍꯥꯟꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯏꯟꯖꯨꯟꯗꯨꯡꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯏꯟꯗꯤꯌꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯤꯗꯤ ꯅꯕꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯩ ꯑꯩꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯐꯖꯅ ꯂꯣꯏꯅꯩ ꯅꯪꯉꯣꯟꯗ ꯀꯥꯏꯟꯗꯅꯦꯁ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯄ꯭ꯔꯥꯏꯖ ꯑꯄꯥꯝꯕ ꯈꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯥꯏꯖꯀ ꯄꯤꯗꯣꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯦꯋꯥꯔꯗ ꯄꯤꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯖ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯑꯍꯥꯟꯕ ꯑꯦꯋꯥꯔꯗ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯟꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ 100 ꯃꯤꯂꯤꯌꯟ ꯋꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛꯁꯦ ꯄꯨꯟꯁꯤꯟꯅꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ 100 ꯃꯤꯂꯤꯌꯟ ꯋꯣꯟ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯑꯦꯋꯥꯔꯗ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯆꯨꯖꯥꯛ ꯀꯤꯂꯣ 9 ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ 100 ꯃꯤꯂꯤꯌꯟ ꯋꯣꯟ ꯑꯗꯨ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯌꯨꯝꯗꯨꯅꯗꯤ ꯆꯨꯖꯥꯛ ꯀꯤꯂꯣ 9 ꯑꯗꯨ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦꯁꯦ ꯄꯩꯁꯥꯗꯒꯤ ꯆꯨꯖꯥꯛꯅꯕꯨ ꯍꯦꯟꯅ ꯄꯥꯝ ꯃꯥꯜꯂꯦ ꯁꯠ ꯂꯧꯔꯁꯦ ꯑꯁꯣꯝꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯣ ꯑꯗꯨꯗꯨꯒ ꯁ꯭ꯇꯣꯔ ꯍꯥꯎꯁꯇꯒꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯆꯨꯖꯥꯛꯁꯤꯡ ꯑꯗꯨ ꯂꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯔꯖꯦꯟ ꯄꯤꯌꯣꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁ꯭ꯇꯣꯔ ꯍꯥꯎꯁꯇ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯅꯪꯒꯤꯔꯣ ꯀꯦꯞꯇꯦꯟ ꯔꯤ ꯌꯦꯡꯉꯨ ꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯅꯥꯇꯩ ꯑꯃ ꯆꯥꯔꯤꯕ꯭ꯔꯕ ꯃꯥꯅ ꯇꯧꯏꯁꯦ ꯑꯅꯤꯁꯨꯕ ꯄ꯭ꯔꯥꯏꯝ ꯑꯁꯤꯅ ꯖꯨꯃꯧꯇ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯨꯃꯧꯇ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯄꯤꯕꯒꯤ ꯃꯔꯝꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯗ꯭ꯔꯃꯥ ꯌꯥꯝꯅ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯤꯗꯣꯔꯤꯕ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯆꯣꯏꯖꯤꯋꯨꯒ ꯅꯪꯒ ꯂꯟꯆ ꯑꯃ ꯆꯥꯃꯤꯟꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯚꯤ ꯑꯁꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯔꯤꯅ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ ꯅꯪꯒꯤ ꯇꯤꯚꯤꯁꯤ ꯃꯍꯥꯛ ꯂꯧꯒꯦ ꯍꯥꯏꯔꯛꯑꯣꯏ ꯑꯁꯨꯝ ꯇꯧꯗꯅ ꯖꯤꯃꯨꯛꯁꯨ ꯆꯣꯏꯖꯤꯋꯨꯒ ꯑꯩ ꯂꯟꯆ ꯆꯥꯕꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯦꯔꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯍꯨꯝꯁꯨꯕ ꯄ꯭ꯔꯥꯏꯖ ꯑꯁꯤꯅ ꯄꯥꯔꯛꯇ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯍꯦꯟ ꯍꯦꯟꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯖꯔꯝꯃꯤ ꯃꯗ ꯁꯥꯔꯖꯦꯟ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯝꯇ ꯍꯪꯒꯦ ꯁꯛ ꯐꯖꯕꯁꯤ ꯀꯔꯝꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯗꯤ ꯁꯛ ꯐꯖꯕꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯁꯦꯔꯤꯅ ꯄꯥꯛꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯟꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯤꯁ ꯀꯣꯔꯤꯌꯥꯒ ꯗꯦꯠ ꯆꯠꯃꯤꯟꯅꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯒꯨꯗ ꯕꯥꯏ ꯍꯛ ꯑꯃ ꯄꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯥꯛꯅ ꯑꯩ ꯑꯝꯇ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯦꯔꯤꯅ ꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯕꯨ ꯑꯣꯏꯔꯣ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯕꯨ ꯑꯣꯏꯔꯣ ꯁꯛꯇꯤ ꯑꯗꯨꯝ ꯇꯥꯈꯠꯄꯖꯥꯠꯅꯤꯅꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯥꯔꯖꯦꯟ ꯄꯤꯌꯣꯅ ꯍꯦꯛꯇ ꯂꯣꯏ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯅꯪꯁꯨ ꯄ꯭ꯔꯥꯏꯖ ꯐꯪꯅꯤꯡꯂꯤꯕ꯭ꯔꯣ ꯐꯔꯦꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯝꯄꯨꯅꯤ ꯀꯣꯛ ꯂꯨꯖꯅꯕ ꯕꯣꯗꯤ ꯋꯥꯁꯁꯨ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯥꯔꯖꯦꯟ ꯄꯤꯌꯣꯅ ꯀꯩꯅꯣꯅꯦ ꯕꯣꯗꯤ ꯋꯥꯁꯅ ꯀꯣꯛꯀ ꯂꯨꯖꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯩ ꯕꯣꯗꯤ ꯋꯥꯁ ꯑꯁꯤꯗꯤ ꯍꯛꯆꯥꯡ ꯂꯨꯖꯅꯕꯅꯤ ꯃꯗꯨꯗ ꯁꯥꯔꯖꯦꯟ ꯄꯤꯌꯣꯅ ꯃꯁꯤꯗꯤ ꯅꯪꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯈꯪꯗꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯤ ꯂꯩꯈꯤꯕꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯦꯝꯄꯨꯒ ꯀꯟꯗꯤꯁꯅꯔꯒꯁꯦ ꯑꯩ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯆꯠꯂꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯑꯝꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗꯤ ꯁꯦꯔꯤꯅ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯔꯤꯗ ꯃꯍꯥꯛꯅ ꯑꯦꯋꯥꯔꯗ ꯑꯝꯇ ꯄꯤꯔꯝꯗꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ
ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯃꯗꯨꯗꯨꯗ ꯁꯦꯔꯤꯁꯨ ꯀꯦꯞꯇꯦꯟꯔꯤꯕꯨ ꯀꯣꯏꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯀꯦꯞꯇꯦꯟꯔꯤꯕꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯑꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟꯔꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨꯁꯤꯗ ꯃꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯦꯡꯛꯁ ꯒꯤꯐꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯄꯣꯠ ꯀꯌꯥꯃꯔꯨꯝ ꯄꯨꯗꯨꯅ ꯂꯥꯛꯑꯝꯕꯅꯤ ꯃꯉꯣꯟꯗꯒꯤ ꯂꯧꯍꯧꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟꯔꯤꯅ ꯄꯦꯗ꯭ꯔꯣ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏꯅꯦ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯄꯣꯠ ꯀꯌꯥꯃꯔꯨꯝ ꯄꯨꯔꯛꯄ ꯃꯇꯝꯗ ꯐꯖꯕ ꯄꯣꯠꯇꯤ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯄꯥꯝꯕꯤ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤ ꯈꯔ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯧꯕꯅꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯌꯥꯎꯗꯕꯅꯤꯅ ꯑꯂꯨ ꯕꯦꯈꯥꯏ ꯑꯃ ꯃꯉꯣꯟꯗ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒ ꯃꯁꯤ ꯂꯧꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟꯔꯤꯁꯨ ꯌꯥꯝꯅ ꯉꯥꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯃꯥꯡꯕ ꯕꯤꯖꯤꯅꯦꯁꯅꯤꯅ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏꯁꯤꯅ ꯑꯩꯁꯦ ꯃꯥꯡꯉꯕ ꯑꯗꯨ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯠ ꯇꯧꯔ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯥꯡ ꯑꯇꯥꯒ ꯑꯩ ꯀꯩꯝꯇ ꯈꯟꯖꯗ꯭ꯔꯕꯅꯤꯗ ꯅꯪꯒꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯄꯤꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯕ ꯃꯥꯜꯂꯤ ꯑꯩ ꯏꯁꯥꯒꯤ ꯑꯂꯨ ꯁꯤꯕꯨ ꯄꯤꯊꯣꯛꯑꯒ ꯅꯪꯅ ꯃꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯔꯤꯕꯅꯦꯅ ꯄꯤꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯥꯡ ꯑꯇꯥ ꯌꯥꯎꯗꯦ ꯍꯥꯏꯁꯤꯕꯣ ꯃꯗ ꯁꯦꯔꯤꯁꯨ ꯈꯤꯇꯪ ꯄꯦꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯅꯪꯅ ꯃꯁꯤꯒꯤꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯀꯣꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩꯒ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯗꯤ ꯂꯩꯔꯔꯣꯏ ꯃꯗ ꯀꯦꯞꯇꯦꯟꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯧ ꯑꯩꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯄꯥꯝꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯄꯣꯠ ꯊꯥꯕ ꯑꯃꯁꯨꯡ ꯄꯣꯠꯁꯦ ꯊꯥꯔꯕ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯒꯅꯤ ꯑꯃꯁꯨꯡ ꯁꯦꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯨꯁꯦ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯌꯨꯝꯗ ꯂꯣꯏꯕ ꯍꯨꯏꯒꯨꯝꯕꯅꯦꯅ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯎ ꯃꯌꯥꯝꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯄꯥꯝꯕꯤ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯐꯖꯗꯕ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯒꯗꯤ ꯄꯥꯝꯕꯤꯗꯨ ꯑꯗꯨꯃꯛ ꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯕꯔꯗ ꯄꯥꯈꯤꯕꯅꯤ ꯃꯗ ꯀꯦꯞꯇꯦꯟꯔꯤꯅ ꯋꯥꯊꯤ ꯋꯥꯔꯦꯝꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯁꯦ ꯅꯨꯡꯇꯤꯒꯤꯅꯦ ꯏꯁꯤꯡ ꯆꯥꯏꯕꯤꯌꯨ ꯑꯗꯨꯒ ꯐꯖꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯕꯤꯌꯨ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯨꯛꯁꯨ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯈꯨꯏꯕ ꯄꯠꯄ ꯇꯧꯕ ꯖꯥꯠꯂꯅꯤ ꯇꯟꯖꯥꯗꯨꯗ ꯂꯦꯞꯇꯅꯦꯟ ꯖꯣꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯦꯟꯕꯨꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯦꯞꯇꯦꯟꯔꯤꯒꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯨ ꯃꯀꯣꯛ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯃꯥꯜꯂꯤꯗ ꯃꯥꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯄꯥꯛ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯑꯩꯅ ꯇꯥꯕ ꯃꯇꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛ ꯄꯤꯌꯣꯡꯌꯦꯡꯗ ꯆꯠꯀꯅꯤꯅ ꯇꯥꯏ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟꯔꯤꯒꯤ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯗꯨꯅ ꯊꯥꯕꯜ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏꯁꯨ ꯆꯨꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯖꯣꯃꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯠꯈꯤꯗꯣꯔꯦꯗꯤ ꯃꯗ ꯁꯔꯖꯟ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯃꯍꯥꯛ ꯆꯠꯈꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦ ꯃꯗ ꯖꯣꯃꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯗ ꯁꯔꯖꯟ ꯄꯤꯌꯣꯟꯅ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯩꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯪꯂꯥꯟꯗꯒ ꯂꯥꯛꯇ꯭ꯔꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯗꯨꯗ ꯄꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯍꯥꯛꯅ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯕ ꯉꯥꯛꯇꯅꯤ ꯃꯗ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯁꯨ ꯄꯥꯛꯇ ꯌꯦꯡꯈꯤ ꯄꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯠꯂꯝꯕꯁꯨ ꯌꯥꯔꯦꯗ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯊꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯅꯔꯝꯂꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟꯔꯤꯁꯨ ꯁꯦꯔꯤꯕꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯝꯗ ꯄꯨꯜꯂꯤꯕ ꯀꯦꯞꯇꯦꯟꯔꯤꯒꯤ ꯔꯨꯃꯥꯜ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯊꯨꯞꯆꯜꯂꯗꯨꯅ ꯀꯦꯞꯇꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯊꯝꯃꯝꯃꯤ ꯀꯦꯞꯇꯦꯟꯔꯤꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯃꯗ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯔꯣꯏꯗꯕꯔꯅꯦ ꯃꯗꯨꯗ ꯀꯦꯞꯇꯦꯟꯔꯤꯅ ꯍꯣꯏ ꯊꯦꯡꯅꯗꯕ ꯌꯥꯏ ꯃꯗ ꯁꯦꯔꯤꯅ ꯑꯩꯁꯦ ꯑꯐ꯭ꯔꯤꯀꯥ ꯆꯠꯄ ꯌꯥꯏ ꯑꯦꯟꯇꯥꯔꯛꯇꯤꯀꯥ ꯆꯠꯄ ꯌꯥꯏ ꯂꯝ ꯑꯃꯍꯦꯛꯇꯗ ꯆꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯂꯥꯛꯂꯔꯣꯏ ꯃꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟꯔꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯂꯩꯔꯤꯕꯅꯣ ꯃꯗ ꯀꯦꯞꯇꯦꯟꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯇꯨꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯌꯧꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯒꯥꯔꯤꯗꯤ ꯊꯣꯛꯂꯛꯏ ꯒꯥꯔꯤꯗꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯀꯥꯔꯗ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯦꯞꯇꯦꯟꯔꯤꯁꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯁꯤ ꯅꯨꯄꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯀꯦꯞꯇꯦꯟꯔꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯊꯟꯗ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯋꯥꯈꯜ ꯍꯥꯏꯔꯞ ꯈꯜꯂꯤ ꯑꯗꯨꯒ ꯆꯠꯂꯣꯏ ꯑꯩꯒ ꯆꯠꯀꯗꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯖꯍꯥꯖ ꯑꯆꯧꯕꯗꯨꯗ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯣꯟ ꯀꯥꯔꯗ ꯑꯃꯈꯛꯇꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯐꯣꯟ ꯀꯥꯔꯗ ꯑꯃꯒ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯁꯤꯂꯣ ꯖꯍꯥꯖ ꯑꯆꯧꯕ ꯑꯗꯣ ꯃꯤꯅꯤꯠ 5ꯗꯤ ꯍꯦꯟꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯍꯤ ꯑꯗꯨꯗ ꯁꯠ ꯇꯣꯡꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤꯁꯨ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯃꯇꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯣꯔꯤꯕꯁꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯕꯗꯧꯅ ꯐꯥꯎꯏ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯅꯪꯒꯤ ꯂꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯈꯜꯂꯝꯒꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈꯪꯗꯦꯗ ꯉꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯈꯪꯖꯗꯦꯗ ꯃꯗꯨ ꯁꯦꯔꯤꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯍꯥꯏꯔꯦ ꯈꯪꯗꯦꯗ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯝꯂꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯇꯝꯂꯤꯕ ꯖꯥꯠꯂꯥ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗꯁꯨ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯅꯪꯅ ꯐꯣꯔ ꯏꯪꯂꯤꯁ ꯈꯣꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯅꯪ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯍꯩꯕ ꯁꯛꯄ ꯌꯥꯕ ꯅꯠꯇꯦ ꯀꯩꯗꯧꯉꯩꯗꯁꯨ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯍꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯌꯨꯟ ꯁꯦꯔꯤ ꯀꯧꯏ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯑꯩꯒꯤ ꯃꯤꯡ ꯔꯤꯖꯨꯡ ꯌꯣꯛ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤ ꯍꯦꯖꯨ ꯌꯨꯟ ꯀ꯭ꯂꯥꯟ ꯍꯥꯏꯔꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯁꯥꯒꯩ ꯑꯗꯨꯗꯒꯤꯅꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯌꯣꯟꯖꯨꯔꯤ ꯍꯥꯏꯔꯤꯕ ꯁꯥꯒꯩ ꯑꯗꯨꯗꯒꯤꯅꯤ ꯃꯗꯨꯒꯤ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯣꯛꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯗꯨꯅ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯀꯣꯁ ꯒꯥꯔꯗꯀꯤ ꯕꯣꯠ ꯑꯃꯅ ꯃꯈꯣꯏꯗ ꯂꯥꯏꯊꯟꯖꯜꯂꯛꯈꯤ ꯑꯃꯁꯨꯡ ꯕꯣꯠ 1004 ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯗꯨꯗ ꯁꯦꯔꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨꯅ ꯅꯈꯣꯏ ꯂꯣꯜꯂꯨ ꯑꯩ ꯊꯣꯛꯄ ꯉꯥꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯦꯔꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯄꯥꯛ ꯑꯗꯨ ꯍꯥꯏꯒꯠꯂꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯀꯣꯁ ꯒꯥꯔꯗꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯤ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤꯕꯅꯣ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯗꯨ ꯍꯤ ꯍꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯁꯤ ꯀꯟꯇ꯭ꯔꯣꯜꯗꯒꯤ ꯄꯥꯎ ꯑꯃꯇ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤ ꯄꯥꯎꯅꯣ ꯑꯩꯗꯤ ꯇꯥꯗꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯉꯁꯤ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯣꯁ ꯒꯥꯔꯗꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯌꯥꯝꯅ ꯆꯦꯟꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯦꯛ ꯇꯧꯗ ꯌꯥꯗ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅꯕꯨ ꯀꯅꯥ ꯇꯧꯗꯣꯏꯅꯣꯅꯦ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯤꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯣꯁ ꯒꯥꯔꯗ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯄꯥꯛ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯊꯣꯛ ꯀꯥꯎꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯥꯗ ꯀꯩ ꯌꯥꯎꯏ ꯀꯔꯤ ꯌꯦꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯗꯦ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯎꯄꯥꯛ ꯑꯁꯤ ꯍꯥꯡꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯐꯣꯟ ꯀꯥꯔꯗ ꯑꯃ ꯄꯤꯔꯗꯨꯅ ꯁꯥꯔ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕ ꯆꯤꯞ ꯀꯣꯁ ꯒꯥꯔꯗ ꯑꯗꯨꯗꯤ ꯑꯩꯒ ꯈꯪꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯆꯤꯞ ꯀꯣꯁ ꯒꯥꯔꯗ ꯑꯗꯣ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯊꯣꯛ ꯊꯥꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯀꯥꯔꯗ ꯑꯗꯨ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯁꯤꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤꯁꯨ ꯃꯈꯥꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯔꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯗꯤ ꯁꯤꯕꯥꯏ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯒꯅꯤ ꯅꯪ ꯈꯪꯗꯦꯒꯥꯅ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯖꯨꯃꯨꯛꯅ ꯍꯥꯏꯔꯛꯄ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁꯦꯔꯤꯌꯦꯜꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯍꯦꯔꯣ ꯍꯦꯔꯣꯅꯤ ꯑꯗꯨ ꯗꯁꯥ ꯇꯥꯕ ꯇꯥꯔꯒꯗꯤ ꯕꯦꯠꯁꯤꯡꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯤꯛ ꯑꯃ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇ꯭ꯔꯤꯛꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯉꯤ ꯅꯪ ꯈꯪꯗꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯝꯕ ꯇ꯭ꯔꯤꯛꯅꯣ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯗꯤ ꯂꯣꯏꯅ ꯈꯪꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤ ꯇ꯭ꯔꯤꯛꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯍꯥꯟꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯊꯣꯛ ꯊꯥꯛ ꯑꯣꯏꯔꯨ ꯄꯥꯔꯣꯏꯗꯕꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ
ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯜꯂꯛꯂꯤꯕꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯋꯥ ꯄꯦꯄ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯒꯦ ꯑꯗꯣ ꯅꯪ ꯁꯥꯎꯔꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯁꯦꯔꯤꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯀꯤꯁ ꯇꯧꯈꯤ ꯁꯦꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯄꯤꯁꯣꯗ 3 ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯔꯣꯏꯔꯤꯕ ꯃꯦꯟꯕꯣꯛꯅ ꯂꯦꯞꯇꯅꯦꯟ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯔꯝ ꯇꯧꯏ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯦꯟꯕꯣꯛꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯃꯤꯠ ꯃꯉꯥꯜ ꯑꯖꯥꯂꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩ ꯑꯗꯨꯒ ꯂꯤꯛꯂꯥ ꯃꯔꯤꯛ ꯊꯥꯔꯕ ꯅꯣꯡ ꯅꯨꯡꯁꯤꯔꯕ ꯀꯥꯂꯤꯀꯣ ꯀꯦꯠ ꯃꯗ ꯂꯦꯞꯇꯅꯦꯟ ꯖꯣꯅ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗ ꯃꯦꯟꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈꯪꯗꯦꯅꯦ ꯁꯥꯔ ꯃꯥ ꯉꯥꯡꯉꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯕꯨ ꯁꯤꯀ꯭ꯔꯦꯠ ꯀꯣꯗꯀ ꯑꯣꯏꯔꯤꯕ ꯖꯥꯠꯂꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯁꯦꯔꯤꯅ ꯃꯍꯥꯛꯀꯤ ꯈꯥꯃꯦꯟ ꯑꯁꯦꯡꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯖꯕ ꯑꯐꯕ ꯋꯥꯍꯩ ꯍꯥꯏꯌꯣ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯈꯥꯃꯦꯟ ꯑꯁꯦꯡꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯇꯦꯂꯪꯀꯥ ꯄꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯟꯗꯔꯒꯨꯂꯥꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕ ꯇꯥꯔꯛꯄ ꯎꯟ ꯄꯤꯌꯥꯅꯣ ꯃꯗꯧ ꯑꯁꯨꯝꯅ ꯑꯦꯄꯤꯁꯣꯗ 3 ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯑꯦꯄꯤꯁꯣꯗ 4 ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ ꯋꯥꯔꯤ ꯃꯈꯥ ꯌꯥꯝꯅ ꯐꯖꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯌꯥꯎꯔꯛꯈꯤꯅꯤ ꯁꯦꯔꯤ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ